Pauchadi Yampum Uibamar Uibapau Kara update Taujari. Deputy Minister Joy Kumarna BTF Singtelebak Irang Nava Patun Torokba Labak Tibane. However, September Kuntarita Deputy Minister Y Joy Kumargi Masagi Kendragi BTF members Sing Amade. All Manipur BDF Welfare Gitomi Singapuna Housing BDF Sing RR Simpaki Matanga. Deputy Secretary Home the DJP da views Amdi comment Pitak Nanapakawagi Matanga. Deputy CM Masa Unatun Mateng Pang Bitan of Ayabada positive response Pirakpagi Mota Fazla Pohuata Kaya Arapatanatana. DJP da Kuto Font out of BDF Sing RR Sembayaroi. Cabinet the Putopusu Jaro Karigumba, Potopa Tarabasu, Magna Yetkani Abadulabak Tibani, Aina Topal District. BDF Welfare Association give Publicity Secretary K. Pikramna First Tadorpa Serolamana Aire. Serolasan High Lebak Nakuda Sobutang Loriba Deputy CM Amana Fasta Pogwata Kaya Gang Sakpa Aduna Taklibade. Indian Constitution the People Human Rights for Deputy CM the phone of Kongaunari Abadane. Deputy CM give a Fumasi Tawal District BDF Welfare Association Yam the Lumna Logdabangamde. Asuna Minister Amuwebigi. High from Topo Wagi Wang by the Wangang Kibakitaba condemned away. BDF members in the English signal Leram by Iram Dam Asidalepak Irang, Honorable Tontopani and Logdabangam Loy. Deputy Minister Givafumado and Dr. Patarapade, Mafamatam Nidra Santan committed Hakimatak the Yo Sanction Napaloropa Peribda. District Singi BDF members in the Susiba Kidan Song Torakani Aina, Warib Amato and Laure Ari. Loin and BDF Singi are Simpakimatang the MLA, Minister Gan are known among Sim Gadabani and the DGP, Amity Minister da. Taksilibasi the Minister Amri Emele Kana Eva Pibira Kiba Asigidamaktasu, Tagapa Pongtorkle. Makatarakpa Atopapau Amadana, Sim Minister na Tang Tagi Masanagi Certificate Sing Kang Piduna. School Sinda Oza Hapaki Kontang Atopatalakopiu Kimax. Sports game Amuanisu Sakang Lava Manipurgi, Tang Tamasana the National Amasung International Kitak the Sanaduna. Certificate Paraba, medals in Laura Club Sana Sing Manipur, Langa Kitapa in Kang Changbada. School College Amri University the Pinchan Bagi Japasan Maso Akanaba, Kodong Javas in PBO. London Minister Asobo Todang Lobido the Tanta Masana Certificate Sakang Biduna. Schools in the Oza Apagi Torang Tosil Atobamata Manipur Lekan Napakat Pinaba. Kanglai Indigenous Martial Arts and Cultural Society Head Office, Palace Compound Impali Secretary Game and Sports Gay. Tau Puriba Naurem Beswars in a press the Tadorpa, Jerolasina Aire. Jerolasina High Manipuri Ida Kulabatangta Iba Kanglolasi. Housing matam the sports game event am oras Manipur Natana. India Madi Malim Gilepak sing the Jamna Pamnapa Masana Mam Oircle. Adabatang Tagi Masana the Gipalapa National Amso International Certificate Ado. Manipur Legak Asina Sakang Bidapana Janafam Kangdana Tambiri. Manipur Tang Tamasana the Hena Sakot Pasu Oriba. Tamil Nadugi Sendlampam Masana di Tamil Nadu Legang traditional martial arts sports game am and Sakang Bagaloinada. Senlambam Pasanatagi Panglak Sports Certificate Chingato State Public Service Commission da Tabak Changbada Chada Home Reservation Tamnabala Tokre. Loinana Legaki Tabak Sabik Reservation School College University Sintabing Chanbagi Reservation Chada Home Pikre. Loinana Senlambam Masanabu Pamnat Sanaribab Sanari Sikitamak Training Center Cameron Ang Dokre. Atabalabak Tibeti Manipurgi Tang Tamasanada National Lamaso International Gitak Medal Pangladaba Sanari Singbo. Police Home Department ki thabak lawa phawba chanapam khontan sakang bidana ngasi phawba thambiri aire Serolas na hai Manipur gi lagak na thangta asi lising amaga sampan marfu kani pan sports game amon sakang ke state ki sports game amon sakang kraba matung thangta bo jokhana da bo nariba thangta ki oza abdi masiba jokat pa pambasin sports game amon oina jokhana da akhana ba thabak laukotuna lakhe thangta masana gi damak India ki ona school game Medtara ka mathorak pang thokre national championship hoina India ki state puramangna saruk jadura pes championship kuntar ulak pang thokre international champion magarak world champion amade federation cup mapalak pang thokre aire maramaduna Manipur gi minister ki pungning chingchintuna thangta sakhodana bagi damak sahi ki oiba sub minister indigenous martial arts made pang thok pibuga loina da thangta gi loisang sing hingan bio loina haurak libat tunggi jombi oi huguduri ban harol singbo thangta haidingan bagi patam thambio Madana Minister na Tang Tagi certification Sakang Biba Abad School Singda Oza Habaki Tabak Sing Atu the packet Pinabona View Aire. Sangmajin the combing operation Satagre. Bharat ki Bas President na Impal Lakata Pamak Wedana section Torang Kitab Lokat Boy Nangasi. Impal West District Police ki SP Dr. S. Ibom Saki Miang Makad Impal West ki CDO team Abdimang Impal Police Station ki Timbo Additional SP Operation Impal West ki Amarjit
Lamabam Luchingdun Samajin Bazar Kimafum Karada Combing Operation Chatagre. Ngase Pungipandagi Taramakai Power Chatakipo Operation to the Samajin Bazar area the Liba. Jum Humputra Rom the Sangdura Yu Chama Contra Rom among the Wena. Masakando Pagi Tabak Satake. Mother bell out when it later Bamu Krasu Yauki, Toidopa Mipami Pulaki the Anapolis Pau Aman Aire. Lagangna Technopol DC to the Sandok Sinjan Tobagi Pung Convent National Highway Bantau Cre. Technopol District ki Administration ki Asoba Tautang Loriba, Deputy Commissioner DC Pamadipulegang the Jam the Toina, Transfer Tobaki Milk Ngaran Igno Yatik Hona Koki, Chief Association and National Highway da Pung Kunbari over Banchataba Okre. Ngasi ayuk tak yang nimpal mori lambi paringi zekim peles da bansokot ba koki Chiefs Association Technopol District ke. Losing basing amadi thau missing koki students organization more block amade Hill Tribal Council lambi the talk to kari chatok sasin tau bateng ke. Chathari ba pung kunmari ban asida Technopol District liba CSO singna mapung phana ban chawat ke. Banna sina mar odun more dagi passenger gari jauna atai gari amada chan kidre loiner impal lom dagi sumore da gari amada chang kidre. Banasina maram oidana more town untalipa kaitel bank office in su hangkedre ban chokut pasina more lambida laiba saibum pelesta thortan lambida gari chatok sasin tawba thengba ki thabak satake pungkun mari gi ban asiga mari leina Technopol District ki koki Chiefs Association ki general secretary oiriba LS Saikho jang bai te permission phongto ki bada handak jai ki wena aten matam khara ki manung da Technopol District asida Manipur lenga deputy commissioner taruk lak sinduk sinjen tawkre Masina maram oraga district asida sakot thorangi thabak thoram sing paikhat pada DC transfer toina tawba amana maram oraga district asigi miam da kudong chata pak kayam mek na hiram kode mata sota ba district ama ai ba do oile magna makata na pawmi sin phongdo ki bade Manipur lega na Technopol District ki barja miam ki kudong chata ba si yang biraga handak nang lak ka durba DC asisa lefam thokpa matam chuna lendo na Technopol District ki sakot thorangi tongan ba thabak sing mafung pha oina da balenga ki mafum da thamlagle Loina na makata na amukan atubo mutam da DC transfer taro pathola bade ngasi changchiliba banki khongjang asida gi hena akan ba khongjang kya changchina na ba sem sadun leire aige atopa pau amadana minister na IMC gi board of administrator ama sem da corporator singpo mathau tahondra bade election boycott tawbi ki khongjang changchila ga dore saliba chahi asigi jun tara manga da Impal Municipal Corporation gi councillor sing gi chahi manga ge thabak pubagi matab loisin kre atoba COVID-19 license number oidana Election pang thok pa jata bada ki housing IMC asi maming tagi oidun lai bada ge mapung phana thabak pang thok pangamdre oriba phibam asida IMC ki thabak thoram sing mapung phana pang thok pangamna na bagi damak chief minister na asoba thodang lobiduna board of administrators ama simlaga IMC ki pang thok pam thokba thabak sing atu mapung phana pang thok an mana khwai dagi apaba oigare hana praja section kya dagi press ta pang thok narakle pausiasin IMC ki matam loitana pothatun leiba councillor kya go unatana wari saba matamda phangdora khibade IMC ki election asi mathang sahi lisingani kunito ki me phawba ki manung da pangthok ba yaba ki thajaba lai maduna matam sana IMC ki mekal pangthok ki manung asida IMC asi maming tagi ona leiba asida ki kanna ba ki damakta Manipur nga ki losing ba minister na asobu thawdang lobiduna board of administrators ama semla corporation asina tawpam thokba mathawada chapchana pangthok na ba khona bi ana phongdokhe tabak tagi pathat leiraba hana BJP ki councillor oramba kyana makhata na phongdor ki bade Board of Administrator ama semtana IMC ki mathau chap chana pangthona ba hona ba haibase IMC ki thabak pubagi matam sudun swathadun leiraba councillor singi apambane karigamba lekha the Board of Administrators ama sembituna IMC asima pung phana thabak pangthona ba hona trabade IMC ki sahi manga ki matam chudan thabak tagi pothat leiraba BJP ki hanagi councillor sin general election power boycott tobi khongjang sangsenana ba Sam Sare aina phangtoke aroibeda content sing asigi mar oiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yangbiri papurma pothaga jari channel asina domta khanara bade subscribe tobi tribesna subscribe tobi maloinana like and share tawasu kawi kana napakpo abukhana thaga jari